ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯑꯗꯨꯃꯗꯤ ꯂꯣꯏꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, "ꯊꯦꯝꯕꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯔꯦꯀꯣ꯫ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯛꯄꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯊꯕꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯨꯔꯤꯕꯅꯤ꯫ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯃꯪꯐꯥꯎꯅꯍꯟꯕ ꯉꯝꯗꯦ꯫ ꯃꯪꯂꯥꯟ ꯑꯣꯏꯅ ꯅꯤꯡꯖꯕꯇ ꯉꯥꯏꯍꯧꯔꯦ꯫ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ, ꯄꯨꯟꯁꯤꯁꯦ ꯁꯨꯔꯒꯇ ꯋꯥꯔꯒꯇ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯗꯧꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯧꯗꯨꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯀꯌꯥ ꯁꯨꯈꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯁꯨꯡꯐꯪ ꯐꯪꯗꯦ꯫ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ, ꯑꯗꯨꯕꯨ ꯊꯕꯛ ꯀꯌꯥ ꯇꯧꯕꯒꯤ ꯃꯃꯜꯕꯨ ꯈꯖꯤꯛ ꯈꯖꯤꯛ ꯑꯣꯏꯅ ꯁꯨꯝ ꯄꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯟꯐꯝ ꯑꯗꯨꯁꯨ ꯂꯦꯞꯈꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯊꯕꯛ ꯀꯌꯥ ꯇꯧꯔꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯖꯤꯛ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯕꯗꯤ ꯉꯝꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯋꯥꯔꯤ꯫ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯑꯩꯈꯣই ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤꯅꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯤ ꯈꯨꯕꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯈꯨꯕꯥꯛ ꯑꯁꯤꯅ ꯊꯕꯛ ꯀꯌꯥ ꯁꯨꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯑꯁꯦ ꯋꯥꯕ ꯍꯦꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯃꯒ ꯂꯩꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ꯫ ꯀꯔꯤ ꯋꯥꯅꯣꯗ ꯃꯗꯨꯗꯤ? ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯔꯁꯤꯐꯥꯎ ꯑꯁꯤ ꯌꯧꯅ ꯂꯥꯏꯔꯔꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯁꯨꯗ꯭ꯔꯕꯗꯤ ꯐꯖꯔꯅꯤ꯫ ꯅꯪ ꯑꯩ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯗꯧꯔꯤꯕꯒꯦ? ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯕ ꯍꯧꯅꯗꯦ꯫ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯅꯦ? ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤ, ꯅꯨꯡꯉꯥꯏꯕ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯣꯠꯅꯕ ꯀꯜꯂꯨ ꯍꯥꯏꯕꯗꯣ꯫ ꯍꯣ, ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯩ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯅꯗꯤ ꯀꯔꯝꯅꯗꯤ ꯑꯃꯨꯛ ꯊꯥꯖꯔꯨꯒꯅꯤ? ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯈꯤꯒꯅꯤ ꯍꯥꯏꯕ ꯈꯛ ꯊꯥꯖꯗꯦ꯫ ꯅꯪꯕꯨ ꯊꯥꯖꯔꯤꯕ꯭ꯔꯥꯅꯦ? ꯑꯩꯗꯤ ꯊꯥꯖꯩ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯊꯥꯖꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯍꯥꯛ꯫ ꯃꯤꯑꯣꯏꯕꯅ ꯍꯤꯡꯉꯨꯔꯤꯕ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯥꯖꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯃꯁꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯐꯝ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯑꯩꯈꯣই ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯈꯟꯅꯁꯤ꯫ ꯍꯣ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤꯅꯦ ꯈꯨꯕꯥꯛ ꯈꯨꯅꯝ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯆꯍꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯅ ꯄꯤꯕꯁꯨ ꯂꯩꯗꯤ ꯍꯥꯏꯅꯕꯅꯤ꯫ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥꯕ? ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯄꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯒꯨꯝꯕꯗꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯍꯤ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯏꯔꯨ ꯏꯌꯥꯡꯁꯦ ꯇꯦꯛꯄ ꯃꯈꯩ ꯁꯨꯕ ꯌꯥꯕ ꯁꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯛꯆꯥꯡ ꯑꯁꯦ ꯋꯥꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯑꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯃꯁꯤꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯣ? ꯅꯪꯒꯤꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯅꯪ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯀꯣꯛꯅꯣ ꯄꯨꯊꯣꯛꯀꯗꯧꯔꯤꯁꯤꯕꯣ? ꯅꯪ ꯍꯥꯏꯔꯦ ꯅꯀꯣꯛ ꯑꯗꯨ ꯁꯟꯊꯤ ꯍꯥꯜꯂꯤ, ꯑꯩꯁꯨ ꯃꯉꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯀꯣꯛ ꯑꯁꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤꯅ ꯂꯣꯏꯅ ꯐꯛꯆꯤꯜꯂꯕꯅꯤ꯫ ꯑꯣꯏꯔꯣꯏ, ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯔꯣꯏ꯫ ꯑꯣꯏꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯠꯇꯦ ꯅꯨꯄꯥ, ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯍꯟꯁꯤꯔꯣ? ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯍꯜꯂꯒ ꯀꯩꯗꯧꯗꯣꯔꯤꯕ? ꯁꯦꯜ ꯑꯃꯨꯛ ꯇꯤꯡꯅꯅꯕ? ꯍꯣ, ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯨꯕꯥꯛ ꯃꯌꯤꯗꯣ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯃꯤꯗꯅ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯗ ꯈꯨꯗꯤ ꯊꯤꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕꯗꯤ? ꯑꯣꯏꯔꯣꯏ ꯅꯨꯄꯤ, ꯅꯪ ꯑꯩꯅ ꯈꯨꯗꯤ ꯊꯤꯔꯤꯕ ꯑꯁꯤꯗꯤ ꯁꯅꯥ ꯈꯧꯖꯥꯎꯗ ꯅꯠꯇꯦ,
ꯁꯟꯊꯤ ꯃꯄꯥꯛꯇꯅꯤ꯫ ꯏꯈꯣꯡ ꯑꯁꯦ ꯁꯟꯊꯤꯅ ꯄꯨꯡꯇꯩ ꯇꯩꯔꯤꯕꯅꯤ꯫ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯊꯦꯝꯕꯤꯅ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯈꯟꯅꯔꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯆꯤꯡꯃꯤꯁꯤꯡꯅ ꯄꯥꯝ ꯌꯥꯝꯅ ꯎꯅꯩꯗꯣ, ꯃꯈꯣꯏꯅ ꯄꯥꯝ ꯊꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯂꯨꯔꯁꯤ, ꯃꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯌꯣꯜꯂꯁꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯋꯥꯗ꯭ꯔꯦ꯫ ꯅꯨꯄꯤ, ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄ ꯋꯥꯐꯝ ꯑꯁꯤꯃ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯪꯕꯨ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯟꯊꯕ ꯇꯝꯃꯨ ꯀꯩꯗꯧꯕꯒꯦ? ꯃꯤꯒꯤ ꯄꯥꯝ ꯑꯗꯨꯗ ꯆꯤꯡꯃꯤꯁꯤꯡꯅ ꯑꯗꯨꯛ ꯋꯥꯅ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯨꯔꯥꯟꯗꯨꯅ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯤ ꯅꯥꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯒꯤ ꯋꯥ ꯃꯊꯛꯇ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯍꯥꯏꯔꯨꯔꯒꯅ ꯅꯨꯄꯥꯅ ꯉꯥꯡꯕ ꯋꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯩꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯍꯦꯛꯇ ꯍꯨꯔꯥꯟꯒꯗꯕꯅꯤ, ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯉꯝꯃꯣꯏ, ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯉꯝꯃꯣꯏꯀꯣ꯫ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯒꯅ ꯅꯪ ꯅꯊꯟꯗ ꯑꯣꯏꯅ ꯍꯨꯔꯥꯜꯂꯨ꯫ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩꯁꯤꯗꯅꯦ ꯑꯍꯤꯡꯁꯦ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯩ ꯇꯨꯝꯂꯨꯔꯒꯦꯀꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯊꯕꯛ ꯁꯨꯒꯗꯕ ꯂꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯗꯣ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯗ꯫ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯊꯟꯗ ꯑꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯨꯃꯥꯡ ꯇꯥꯅ ꯁꯨꯔꯛꯄ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯃꯨꯛ ꯍꯨꯔꯥꯜꯂꯒ ꯌꯦꯡꯂꯒꯦ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯍꯟꯗꯛꯀꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯁꯦꯜꯒꯁꯦ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯛꯂꯕꯗꯤ꯫ ꯊꯦꯝꯕꯤꯁꯨ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯨꯄꯤ, ꯊꯕꯛ ꯁꯨꯕ ꯆꯠꯁꯤ, ꯍꯧꯒꯠꯂꯣ꯫ ꯅꯨꯃꯤꯠꯁꯦ ꯊꯦꯡꯈꯤꯅꯤ, ꯊꯨꯅ ꯍꯧꯒꯠꯂꯣ꯫ ꯊꯦꯝꯕꯤꯅ ꯐꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯆꯠꯂꯔꯣꯏ꯫ ꯅꯪ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯅꯪ ꯅꯊꯟꯇ ꯆꯠꯂꯨꯔꯣ꯫ ꯑꯩꯗꯤ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯅꯨꯄꯤ, ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ, ꯊꯨꯅ ꯍꯧꯒꯠꯂꯣ꯫ ꯅꯍꯥ ꯃꯈꯩ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯍꯣ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯑꯗꯣ ꯆꯠꯂꯨꯔꯣ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯃꯗꯨ ꯑꯣꯏꯅ ꯇꯧꯔꯨꯔꯒꯦ꯫ ꯐꯔꯦ, ꯅꯪꯒꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯗꯨꯃꯗꯤꯅꯦ ꯑꯩ ꯁꯨꯛꯌꯥꯎ ꯌꯥꯎꯔꯣꯏ꯫ ꯅꯪ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯣ꯫ ꯑꯩꯅ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟ ꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯗꯨ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯕ꯫ ꯍꯩ, ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯆꯠꯀꯦ ꯍꯥꯏꯔꯒꯅꯅꯦ ꯅꯪ ꯅꯊꯟꯇ ꯆꯠꯂꯨꯆꯣ꯫ ꯀꯔꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯦ ꯃꯁꯤꯕꯣ? ꯑꯃꯝ ꯑꯊꯦꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯩꯍꯥꯛ ꯏꯊꯟꯇ ꯀꯔꯝꯅ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯟꯗꯕ ꯃꯥꯜꯂꯤ꯫ ꯁꯦ, ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ꯫ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦꯕ꯫ ꯆꯥꯎꯔꯦꯟꯅ ꯇꯨꯝꯅ ꯇꯨꯝꯅ ꯈꯨꯝꯃꯤ, ꯍꯣ, ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯉꯁꯥꯏ ꯑꯌꯨꯛꯅ ꯊꯕꯛ ꯁꯨꯖꯔꯨꯔꯦ꯫ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯩꯗꯤ ꯋꯥꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯇꯨꯝꯃꯦ꯫ ꯅꯪꯒꯤ ꯊꯣꯛꯄ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯒꯦꯔꯥ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯩ ꯇꯨꯝꯃꯦꯀꯣ, ꯑꯩꯕꯨ ꯍꯧꯗꯣꯛꯂꯛꯀꯅꯨ꯫ ꯆꯥꯎꯔꯦꯜꯗꯨ ꯇꯁꯦꯡꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ, ꯐꯩ, ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ? ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯕꯅꯤ꯫ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯑꯩ ꯏꯊꯟꯇ ꯆꯠꯀꯅꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯦꯝꯕꯤꯅ ꯆꯤꯡ ꯇꯝꯅ ꯃꯊꯟꯇ ꯃꯩꯔꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯆꯤꯡꯒꯤ ꯄꯥꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦꯗꯅ꯫ ꯃꯈꯣꯏꯒꯤ ꯄꯥꯝ ꯑꯁꯦ ꯄꯣꯠ ꯌꯥꯝꯅ ꯐꯕꯅꯤ, ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟꯁꯨ ꯌꯥꯝꯅ ꯄꯥꯟꯕꯅꯤ꯫ ꯑꯄꯥꯟꯕ ꯈꯔ ꯃꯈꯩꯗꯤ ꯍꯦꯛꯇ ꯍꯦꯛꯂꯒꯦ꯫ ꯊꯦꯝꯕꯤꯅ ꯄꯥꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯈꯔ, ꯈꯣꯡꯗ꯭ꯔꯨꯝ ꯈꯔ, ꯊꯕꯤ ꯈꯔ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯝ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯆꯤꯡ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯈꯔ ꯍꯦꯛꯂꯤꯕꯁꯤꯅ ꯌꯥꯔꯅꯤꯗ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯛꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯦꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯨꯝ ꯇꯝꯅ ꯊꯨꯅ ꯍꯟꯈ꯭ꯔꯒꯦ꯫ ꯊꯦꯝꯕꯤꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫
Chaurena tumba haugalakpa matamda yumyai ka aduda thabi mairen khongdrum leiramba adubu mahakna urami. Madubu ubada mahakna khali. Masigi nupise chananamaki oina chingtamna chatuna. Masi singa sibu huraluribra. Kayadanu yenguni. Kibaga mata khangdaba maline. Mahaki nupina tumliba adubu amuk kawi. Nupi. Nangna huralakliba singa sibu kaidongna doinone. Mairen si champut phutpana dum chaningi ai hakti. Champut oini hekta phutlage ko. Tumlamba thembido haugalakduna khomlai. Kanagi champut phutpa. Aidi kawbu kawi. Nganna haugatkadabani ne aise. Ngarang aina huralakpa singa se kaithelda puduna yolukadabani. Asi haiduna thembido haugalai. Chaurelna nupi mairen se loina yoludoiro. Loina yongadoribani. Amatangdi kha amudana. Ai champut phutke. Chaninglagana ne sel piro. Aduga leiro. Aduga ne phulaga jaw. Haima. Aigi nupi nangondagi lawbubu karigi amuk sel pigadoribano. Aina ngarang nangonda chingda chatminaduna huraluse haibada nangna yakhibro. Ai thanda chatuna huralakpa natro. Aduna ne lemna chaba yaroi. Nangna chage hairagana ne aingonda sel piro. Karamba nupino ni masiba. Mapuroigana chage haibadabu sel piyu haine. Amta chazararoi. Ho chabiruranu. Thembina thabak khara tawba loiraba matungda potlamsing adubu puduna kaithelda chatlami. Aduga madubu yolami. Asumna Thembina numidang khudingi chinggi pamda chatuna laphu mairen khongdrum asina chingba kaya huranduna kaithelda puduna yolami. Huralakpa potlamsing adubu yonduna sel khara talami. Masida mahakti yamna haraujarami. Nungaireda si mangaidana aina haidro humang taba makai thabak subana kanaroi haiduna migi mapot maral huranduna sel tanba asina hena dum nungaire pan mairen yonbagi sel su khara dum phangi numit khudingi asumna tawduna sel mayam ama tandaba yade somdana chingi khuladudani khulakpana magi nupibu yengduna pautami khulakpi aikhoi ki pam asida hauba panba pan mairen thabi khongdo achau kaya amabu numit khudingi mangba sibu karigira huran bimi ama changduna loina huriba jala khulakpina khomi mina huran khibagine aikhoi ki hingolda amata palamdabado huran khidragabu karigi leiramloi nupa khulasigi miyoinadi adumna huran jinthi tawrangani haiba khak thajade wafam ase karino haibado amukta thidopiyone aisu khanbanini kari maram tawraga thisige haina numit khudingi poche mangsilakpa asidi aisu matha sabanini nongmanini asida ahingda khunja khara tawduna pamda yare khange aduga aikhoi gi pamda huran bachangba miyoi sing adubu phananaba hona hange numidangi matamni Thembina mapuroibabu yengduna hairei nupa ai huran bachalukhige nangbu mina soidana phaduna phubirakpa tarin he nupi nangna amamba sida kari suki dabro karigi makhoi naibu phudoriba huran ba haiba sinpham ase irai laiba sinpham ama nate sinpham ase haibaga loinana mapugi makhuttagi nato khotokpasu haigadoribane makhoi gumbana aibu phaba ngamba nate hai ngasi phaba ngamkidrabasu huran bagi tarani mapugi nongma haiba ma leibani ko ho maduma ingondadi oi thoklaroi huran bagi tarani mapugi na loina mangba oi hogadoriba huran ba haiba se mafam amada hanjin huran ba changadaba nate nongmana amagida aduga nongmana amagida changadoriba nangi tungpham thokpada adum horo ai chale ase haiduna Thembidu mapalda thokre Chaurendi tumduna lehore Thembina amamba marak aduda chingtamna lakpana chingadu yore mahakna khali ngasidi asomgi makha thangbada leiba pamasida oina chatlagi nahan kaisu asomda pakna changde pan mairen dhamma ma horongani
ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯥꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯄꯥꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯁꯅꯥ ꯃꯆꯨ ꯑꯃꯅ ꯏꯔꯪ ꯂꯪꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯝꯃꯤ꯫ ꯑꯦ, ꯑꯁꯤꯗꯒꯤ ꯁꯅꯥ ꯃꯆꯨ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯔꯪꯁꯨ ꯂꯪꯏ, ꯁꯅꯥ ꯂꯨꯄꯥꯒ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯃꯃꯤꯠ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯤꯕꯨ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯅꯠꯇꯕ꯭ꯔꯅꯦ? ꯍꯩꯃꯥ, ꯁꯅꯥ ꯃꯆꯨꯒꯤ ꯑꯁꯤꯗꯤ ꯃꯣꯔꯣꯛꯅꯤꯗ, ꯃꯥꯅꯤꯗ, ꯁꯅꯥꯒꯤ ꯃꯣꯔꯣꯛꯂꯅꯦ ꯁꯤꯕꯣ? ꯇꯞꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯣꯔꯣꯛ ꯄꯥꯝꯕꯤꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯜꯂꯕ? ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯀꯔꯝꯅ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯜꯂꯤꯕꯅꯣ? ꯍꯣꯏꯗ, ꯏꯃꯤꯠꯃꯛ ꯑꯁꯤꯅ ꯎꯔꯕ ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯨꯟꯇꯣꯛꯂꯝꯒꯅꯤ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯥꯏꯔꯕ ꯃꯇꯧ ꯑꯁꯦ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯤꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯦꯝꯕꯤꯅ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯍꯦꯛꯂꯁꯤꯔꯥ ꯑꯃꯨꯛ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯁꯤꯃꯇꯪ ꯍꯦꯛꯄꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯦ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕ ꯄꯥꯝꯕꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡ ꯑꯁꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯦꯛꯀꯗꯕꯒꯤ ꯁꯔꯨꯛ ꯄꯥꯝꯕꯤꯁꯤ ꯐꯨꯛꯇꯨꯅ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ, ꯑꯗꯨꯒ ꯊꯥꯔꯨꯔꯒꯦ, ꯃꯁꯤꯅ ꯐꯔꯅꯤ꯫ ꯊꯦꯝꯕꯤꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯐꯨꯛꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯂꯗꯨꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯈꯜꯂꯤ, ꯃꯁꯤꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯦ ꯑꯇꯥꯡꯕꯅꯤ, ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯝꯅꯈꯤꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯗꯅꯕ ꯏꯃꯨꯡꯁꯤꯗ ꯑꯣꯏꯅ ꯊꯥꯔꯒꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯄꯥꯜꯂꯛꯄ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯁꯦꯜꯒ ꯑꯣꯟꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯅꯤꯗ꯫ ꯊꯦꯝꯕꯤꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝ ꯃꯄꯥꯗ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯕꯨ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯅꯨꯄꯤ, ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯀꯣ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯣ ꯍꯥꯞꯂꯨꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯃꯨꯡ ꯂꯨꯈꯨꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯈꯥꯏꯗꯨꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯍꯩ, ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯏꯃꯨꯡꯁꯤꯗ ꯀꯅꯥꯅ ꯊꯥꯕ ꯍꯧꯅꯕꯒꯦ? ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗꯅ꯫ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯆꯤꯡꯗ ꯇꯝꯅ ꯆꯠꯄꯗꯨꯗ ꯂꯝꯍꯥꯡꯗ ꯂꯥꯏ ꯇꯤꯟ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯂꯒꯅꯤ꯫ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯏꯃꯨꯡꯗꯒ ꯊꯥꯖꯤꯜꯂꯛꯏꯅꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯆꯥꯎꯔꯦꯜꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯐꯨꯛꯇꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯆꯥꯎꯔꯦꯜꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯍꯩ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯕꯨ ꯏꯃꯨꯡꯗ ꯊꯥꯕ ꯍꯧꯅꯕ꯭ꯔꯣ? ꯅꯨꯄꯥ, ꯑꯩꯅ ꯏꯃꯨꯡꯗ ꯊꯥꯔꯤꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯦ ꯏꯆꯝ ꯆꯝꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯃ ꯅꯠꯇꯦ, ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯟꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤꯅꯤ꯫ ꯑꯦ, ꯀꯔꯤꯕ? ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯟꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯄꯤ, ꯅꯪ ꯇꯁꯦꯡꯅ ꯉꯥꯎꯔꯦ꯫ ꯂꯝꯍꯥꯡꯗ ꯂꯥꯏ ꯇꯤꯟ ꯁꯣꯏꯗꯅ ꯑꯣꯛꯅꯔꯝꯂꯒꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯑꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯨꯈꯤꯒꯦ ꯑꯩ꯫ ꯍꯣ, ꯉꯥꯎꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦ, ꯅꯪꯅꯤ꯫ ꯅꯪ ꯑꯣꯏꯅ ꯂꯥꯏꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯅꯦ ꯊꯥꯖꯗꯕꯒꯁꯨ ꯁꯥꯏ꯫ ꯍꯦ, ꯀꯔꯝꯅ ꯊꯥꯖꯒꯗꯣꯏꯅꯣ? ꯆꯨꯝꯅꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯤꯗꯕꯨ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯜꯂꯤ ꯀꯥꯏꯅ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯂꯥꯏ ꯋꯥꯅꯤꯅꯦ꯫ ꯍꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯇꯥꯕꯤꯌꯨ꯫ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯆꯤꯡꯒꯤ ꯄꯥꯝꯗ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯇꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯟ ꯃꯈꯥꯗ ꯊꯝꯈꯤꯕ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯎꯔꯕ꯭ꯔꯥ ꯇꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯃꯁꯤ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯅꯠꯇ꯭ꯔꯣ? ꯉꯔꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗ ꯄꯥꯜꯂꯝꯂꯤꯕꯅꯤ꯫ ꯆꯥꯎꯔꯦꯜꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯥꯖꯔꯝꯃꯤ꯫ ꯅꯨꯄꯤ, ꯑꯩ ꯊꯥꯖꯔꯦ꯫ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯁꯣꯏꯗꯅ ꯄꯥꯜꯂꯝꯒꯅꯤ꯫ ꯍꯣꯔꯦꯟꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ
ꯑꯃꯨꯛ ꯌꯦꯡꯂꯁꯤ. ꯑꯗꯨꯅꯤ, ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯈꯔ ꯊꯥꯖꯕ ꯇꯝꯃꯨ. ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯊꯥꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ. ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯄꯥꯜꯂꯛꯄ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯅ ꯅꯪ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯊꯕꯛ ꯑꯃꯠꯇ ꯁꯨꯕꯤꯔꯨꯔꯅꯨ. ꯍꯣꯏꯗ, ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯟꯕ ꯄꯥꯝꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯅ ꯑꯃꯨꯛ ꯊꯕꯛ ꯁꯨꯔꯨꯒꯅꯤ? ꯁꯨꯔꯣꯏ, ꯐꯝꯗꯨꯅ ꯂꯩꯊꯣꯛꯀꯦ. ꯃꯈꯣꯏ ꯑꯅꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ. ꯁꯣꯝꯗꯅ ꯈꯨꯂꯥꯛꯄꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯖꯩ. ꯈꯨꯂꯥꯛꯄ, ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯕ꯭ꯔꯥ? ꯉꯝꯗ꯭ꯔꯦ. ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯄꯥꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯈꯔꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯦ. ꯉꯔꯥꯡ ꯂꯥꯛꯇꯕ ꯇꯥꯔꯁꯨ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯂꯥꯛꯈꯤꯒꯅꯤ. ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ. ꯐꯔꯦ ꯅꯨꯄꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯉꯜꯂꯨꯀꯣ. ꯉꯟꯅ ꯆꯠꯇꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯨꯒꯦ. ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ. ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯦꯛꯀꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯏꯃꯨꯡꯗ ꯊꯥꯔꯤꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ, ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯔꯣ? ꯇꯨꯝꯅꯤꯡꯂꯕꯁꯨ ꯈꯥꯡꯂꯤꯕꯅꯤꯅꯦ. ꯅꯪꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯜꯂꯦ ꯍꯥꯏꯕꯗꯨꯗ ꯃꯗꯨꯗ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ. ꯍꯣ, ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯦ ꯃꯍꯥꯛꯅ ꯄꯥꯜꯂꯝꯂꯤꯕꯗꯣ. ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯦ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯄꯥꯜꯂꯛꯄꯗꯤ ꯌꯥꯔꯕꯅꯤ. ꯉꯥꯏꯔꯁꯤ ꯉꯥꯏꯔꯁꯤ, ꯑꯩꯗꯤ ꯎꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯕꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯃꯣꯔꯣꯛꯇꯤ ꯂꯥꯏꯔꯗꯅ ꯆꯨꯝꯅꯒꯤ ꯃꯣꯔꯣꯛ ꯑꯃ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯝꯗꯦ. ꯃꯗꯨꯗ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯦ ꯅꯣꯡꯉꯥꯟꯒꯗꯧꯔꯦ. ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯣꯔꯣꯛ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯄꯥꯜꯂꯛꯇ꯭ꯔꯤ. ꯑꯣꯏꯔꯔꯣꯏ. ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯊꯥꯖꯗ꯭ꯔꯦ. ꯉꯔꯥꯡꯗꯤ ꯄꯥꯜꯂꯝꯕꯅꯦꯕ. ꯑꯩꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯕꯣ? ꯃꯐꯝ ꯑꯗꯨꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯀꯌꯥꯝ ꯍꯧꯍꯧꯏ? ꯃꯣꯔꯣꯛ ꯄꯥꯝꯕꯤꯒꯤ ꯋꯥꯗꯤꯅꯦ ꯃꯌꯥꯝ ꯑꯃ ꯍꯧꯍꯧꯏ. ꯃꯌꯥꯝ ꯑꯃ ꯍꯧꯕ ꯇꯥꯔꯕꯁꯨ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯜꯂꯝꯕꯗꯤ ꯑꯃꯈꯛꯇꯅꯤ. ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤ ꯈꯛꯇꯪ. ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯃꯈꯛ ꯁꯤꯟꯗꯨꯅ ꯄꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯅ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯅ ꯄꯥꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯜꯂꯛꯂꯔꯣꯏ. ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯉꯁꯤ ꯑꯍꯤꯡꯗ ꯄꯥꯟꯒꯗꯕ ꯁꯅꯥꯒꯤ ꯃꯣꯔꯣꯛꯇꯣ ꯆꯤꯡ ꯑꯗꯨꯗ ꯍꯧꯍꯧꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯄꯥꯜꯂꯝꯃꯅꯤ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯃꯥꯅꯤ. ꯑꯗꯨꯅꯅꯦ, ꯍꯣꯔꯦꯟꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯡꯂꯨꯔꯁꯤ. ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯣꯔꯦꯟꯗꯤ. ꯁꯅꯥꯒꯤ ꯃꯣꯔꯣꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯒꯦ. ꯐꯔꯦ, ꯍꯣꯔꯦꯟꯗꯨ ꯄꯨꯟꯅ ꯆꯠꯂꯁꯤ. ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯁꯤꯃꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯇꯝꯐꯥꯅ ꯆꯤꯡꯒꯤ ꯄꯥꯝ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯟꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ. ꯆꯥꯎꯔꯦꯜꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ. ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯍꯥꯏꯕꯗോ ꯑꯁꯤꯗ ꯄꯥꯟꯗꯨꯅ ꯂꯩꯔꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ? ꯅꯪꯅ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯥ? ꯎꯔꯤꯉꯩ ꯑꯁꯤꯗꯅꯦ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯇ ꯍꯦꯛꯍꯧꯔꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯃꯣꯔꯣꯛ ꯃꯈꯣꯡ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯈꯤꯕ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ. ꯁꯅꯥꯒꯤ ꯃꯣꯔꯣꯛꯀꯤ ꯃꯍꯨꯠꯇ ꯑꯔꯪꯕ ꯁꯅꯥ ꯃꯆꯨꯒꯤ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯑꯣꯏꯅ ꯎꯔꯝꯃꯤ. ꯆꯥꯎꯔꯦꯜꯅ, ꯅꯨꯄꯤ, ꯑꯁꯤꯗꯤ ꯁꯅꯥꯒꯤ ꯃꯣꯔꯣꯛꯁꯨ ꯅꯠꯇꯅ? ꯍꯣꯏꯅꯦ, ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯅꯠꯇ꯭ꯔꯦ, ꯀꯣꯇꯦꯛꯀꯤ ꯃꯣꯔꯣꯛ ꯑꯣꯏꯔꯝꯃꯤ. ꯀꯝꯗꯧꯒꯅꯤ? ꯑꯩꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯨꯔꯒ. ꯅꯠꯇ꯭ꯔꯒ ꯅꯨꯄꯥ, ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯅꯣꯡꯃꯅ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯟꯕ ꯑꯗꯨꯒ ꯅꯣꯡꯃꯅ ꯀꯣꯇꯦꯛꯀꯤ ꯃꯣꯔꯣꯛ ꯄꯥꯟꯕ ꯑꯣꯏꯔꯗ꯭ꯔꯅꯦ? ꯑꯣꯏꯔꯝꯂꯣꯏ. ꯃꯁꯤꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯣꯏꯔꯗ꯭ꯔꯥ? ꯐꯔꯦꯁꯦ,
ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯕ ꯆꯨꯝꯂꯣꯏ, ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯍꯦꯛꯈ꯭ꯔꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯈꯔ ꯃꯈꯨꯠꯇ ꯆꯩ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯨꯔꯥꯟꯕ ꯑꯅꯤꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯈꯩ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯍꯥꯏꯅ ꯂꯨꯝꯂꯛꯄꯗꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯔꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯤꯕꯨ ꯆꯩꯅ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯑꯅꯥꯕ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯃꯨꯛꯇ ꯂꯦꯞꯄꯤꯈꯣ, ꯑꯩꯈꯣꯏꯕꯨ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯈꯣ"꯫ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯔꯥ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯕ"? "ꯑꯩꯈꯣꯏ ꯂꯥꯜꯂꯤ, ꯃꯇꯨꯡꯗ ꯍꯨꯔꯥꯟꯖꯔꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯁꯦ ꯃꯇꯝ ꯈꯔ ꯀꯨꯏꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯈꯩꯅ ꯐꯥꯒꯦ ꯍꯥꯏꯅ ꯂꯨꯝꯗꯨꯅ ꯂꯩꯔꯛꯄꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯅ ꯐꯥꯁꯤꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯄꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯃ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯤꯁꯤꯟꯗꯨꯅ ꯄꯥꯟꯕ ꯁꯥꯍꯜꯂꯒ ꯐꯥꯁꯤ ꯍꯥꯏꯅ ꯋꯥ ꯂꯦꯞꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯄꯥꯜꯍꯟꯈꯤ꯫ ꯁꯅꯥꯒꯤ ꯃꯣꯔꯣꯛꯇꯣ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯂꯝꯒꯅꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯄꯥꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ"꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯐꯩ, ꯑꯗꯨꯒ ꯈꯨꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯍꯌꯦꯡꯃꯨꯛ ꯄꯨꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯍꯨꯈꯤꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯃꯌꯥꯝ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ"꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯂꯦ꯫ ꯁꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯦ꯫ ꯊꯦꯝꯕꯤꯅ ꯄꯥꯟ ꯃꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯜꯂꯨꯕꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯤꯡꯒꯤ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯇꯨꯅ ꯃꯗꯨꯁꯤꯡ ꯑꯗꯨꯕꯨ ꯄꯤꯔꯨꯔꯦ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯑꯃꯗ ꯁꯨꯝ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯍꯥꯏ, "ꯀꯔꯤ ꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ? ꯅꯍꯥꯛꯊꯛꯇ ꯂꯩꯖꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯨꯄꯥ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯏꯔꯜꯗꯤ ꯍꯨꯃꯥꯡꯃꯟꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯣꯟꯅ ꯁꯤꯡꯕꯅꯤ꯫ ꯀꯣꯟꯅ ꯁꯤꯡꯕ ꯑꯁꯤꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯕꯛꯇꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯃꯃꯨꯠ ꯇꯥꯅ ꯋꯥꯈꯜ ꯈꯜꯍꯧꯒꯗꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯕ ꯑꯩ ꯉꯁꯤꯗꯤ ꯑꯋꯥꯕ ꯇꯥꯔꯦꯗꯣ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯍꯦ ꯂꯩꯕꯥꯛ ꯃꯆꯥꯁꯥ, ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯈꯛ ꯄꯥꯝꯂꯨꯒꯅꯨ꯫ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯒꯤ ꯃꯍꯩꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯊꯕꯛ ꯍꯥꯏꯕ ꯑꯁꯤꯅ ꯑꯣꯏꯔꯝꯂꯦ꯫ ꯊꯕꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ, ꯈꯥꯎꯒꯅꯨ"꯫ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ꯫